Pausada yumpam uiba maru uiba pau khara update tawjare. Vaccine kaplubadagi nupa ama chatpa ngamle haina claim tawkhre. Susanpur town da leiba tangnom village dagi masagi chahi yangkai mangarom suraba paralysis na chatpa ngamdraba. Nupa ama andak ta COVID-19 dagi ngakthok na ba vaccine kapluba matung chatpa ngamle haina claim tawkhre. COVID ki hidak kapluba numit humne gi matung da chatpa ngamle haina claim tawraba misak asi L Jelen thang apok palai kitraba el zamang kawe paralysis tawduna hoki basahi tara rom chat pangam tana lakpa adu covid ki hida kap lobada ki chat pangam le aire el jelen thang na ai hoki basahi tara yana paralysis tawbagi mahak chat pangam taduna phamung da yata raga lake adu bhandak ta thangnom village da leiba jebe school da pangthokpa mass vaccination da hida kap loba matung mahak haujak chat pangam le mag thalon sub division ki manung chanba village amdagi Susanpur town da migrant tawruktuna Susanpur gi Rengkai locality da leiba Bible Hill da bhara gi jum amada lerakpane mag English ani taraga mathoida stock tawbada gi Susanpur district hospital da layengke hospital dagi disaster ruklaba matung mage khong oi thangba khud paralysis tawke masina maram oraga mahaki nupi na wana nom gi khusumal tantun imung manung pu badana tana mahakpo yangsin biduna lakhi adubo handak kohbisel hidak kap luban mit humi subada mahak mathanda saisu amagi matengna Chtpa Ngamdaba asoki matik nungai ba phawre COVID vaccination asi mipum khunimaka athopiu anaso jelen thangna apel tawkhe makha tarakpa atopa pau amadana petrol amasung diesel dagi government na tha ahum da lupa koti lising marfudha mari chamaga marfuga mathoi khongkatke senba chai asige ahan ba tha ahum da union government na petrol amasung diesel dagi excise duty on lupa koti lising marfudha mari chamaga marfuga mathoi khongkat kibaga loinana mahaki senba chai Mamanggi senba sahida ki chada marfuga nipan hena revenue lakan kre na ngasi lok sabada phongdokre Mamanggi sahida petrol liter amada excise duty lupa taramapan dasmik mapan nipan dagi lupa kuntragani thoi dasmik mapan tehengkat ke diesel gi onasu liter amada lupa taramanga dasmik nipan ahum excise duty lorom badage lupa kuntragani thoi dasmik mapan tehengkat ki ana minister of state for petroleum and national gas Ramesur teli na ngasi lok sabada ay papakum amada palle Masina yang lising ani kun ge April dage sahi asi ki March lising ani kun mathoi phawda petrol plus diesel dage excise collection oin lupa koti lakh 3.35 khongkat ke mama gi senba sahi dan lupa koti lakh 1.78 khongkat ki aike kari gumba lockdown amusu covid sandok padage ngak thongna ba atai athing basing leram da tarabadi khongkat liba senfam ase hengkal ba yabane hauki ba April thadagi hauki ba liba senba sahi asida thau yon bagi changsu mamang sahi dake Hanggat pana khongkat khiba senfam su hele Lok Sabha da hangba to pohang amagi pakhum the Minister of State for Finance Pankaj Chaudhary na April dagi June lising ani kun mathoi chanba sahi kunithoi gi ahanba quarter na petrol amasung diesel dagi khongkat khiba apunba central excise duty asilupa koti lising marfudra kamari chamaga marfuga mathoi romni haike Hostel sing asi Meoi bagi thabak tawbagi mahutta chaurba real estate industries amagum oirakle ese Supreme Court na hostel sing asi COVID-19 gi awa pamayuk na ribam yam gi damak thawak thawbagi mahutta chaurba real estate kum oirakle hana phongdokre awa famasi residential colony sing da Fairmont building safety norm sing kya indana ka ani ahum labor fresh sing bo nursing home oina salai de sing thong lon gadabani aina kangaladuna top court asna haikibane apex court asina Gujarat government da mieng thamladur makoina hostel singgiram building by law sing Thogai basing semdok na bagi batang sahi ke July tha phawba deadline pikip adu ki matang do wafam ase haikibane notification aduna mamang sahi ke December 19 gi order adu mayai chamhan bani amari tawning bada tawbagi mong amwe maduna mi sing bong mahiulang pok thok tuna makhatana adumuk sigedori aike masigi hostel sing asi aw bombayuk naraba miam gi sewa tawbagi phota chawraba real estate industry amakum orakle aike ado Gujarat government na ekoi mamang sahi ke December 19 gi miak ado Thabak to onthok tawdana deadline changdokre hostel sing na awa taraba mi sing da badeng phangbagi mohta sel tananaba mesin kum tarukli aina justice DY Sandrajut amasung justice MR sahagi bench aman aike Awaba tarapa matamasida hostel sing asi chaurba industry sing gum orakle amadi residential colony amada leibaka ani ahumgi flat sing da chalaiba masigum makhalgi nursing home sing asi thabak tawba haloi dawani aike Asig hostel sing asi thong lon bari hena faragani amadi state asina mathau taba infrastructure piga thabane aikon masig hostel sing amadi nursing home sing asi makhata na thabak tawba ki apa pibangam loi masi Meoi bada awa batagani ana bench aduna Nasik Maharashtra thokiba mahuk langpo ki thautok sing balladuna aike
Mamang say the Hadber reason sing asida nurse home kara may chakpadagi anabasing sike. To court as in a Gujarat government notification adu hando karabani hanisokangan ke. Ato papaw amadaso sinmi mayam purakpa Pakistan ki bus ama truck ka thengkai na pada kontra sikre. Pakistan ki tongan ba mafam sing da thabak sudon lairiba sinmi sing lakliba Idul Azha thorum da charuk jana na begida mak masa masagi hometown jona na babas ama tongduna. Laki bada laibak thiba lambi ke accident ama thokpadagi bus adu tongla kiba sinmi kontra laikana bagam dana sikre. Laibak thiba thokdok adu Pakistan ki Punjab province manung chana leiba Dera Ghazi Khan area da thokebani highway abada mayuk na ba maikai digi lakiba truck amaga thengkai na badagi bus adu da jarkiba passenger kontra sikibani aduga atoba passenger nifu henman aso apan bayok na ke haire marai bak thikraba bus adu Sialkot gi Rajanpur tamna lakibane thokdok thokliba Dera Ghazi Khan district ki manung chana leiriba highway adu Lahore ke kilometer chamri kunthrom lapna leibani haire Soglaba miusing adu manak nakpada leiba hostel amada pokatu da leikan nakre makoi ki manung da taragani pandi khudak ta leikidabani haiba wafam agency da phongdorakle Pakistan ki Information and Broadcasting Minister Fawad Chowdhury na Twitter da phongdor khiba patungina accident adu da ka hena sokpa passenger jariba maram na mi sibe ki masing hengala khiba yai aike passenger pudra chaliba gari singna matung da akan section thorang loina gari thongna ba magna mari leina ba sing da appeal tokhe bus adu da tongla khiba asok passenger amadi police officials ni haira duna bus aduge driver adu ibadagi control ngamhau duna atopa maikai dagi lakhiba truck amada thengin badage laibak thiba lambi gi accident adu thokibani aina police official aduna phongthokiba wafam amasum minister na ko tawke Punjab ke minister Osmal Buzdar laibak thiba thokdok adugi matang da awaba phongthokiba ga loina driver sing section dabadage matang da so pen da phongthoki sikraba amadi soklaba miyosing adugi da compensation pigani aibagi matang da di minister na chapchana phongthokide Lambi fattaba ningthina train tawdaba driver sina gari thawba asina sing maram kyadagi Pakistan da lambi ge accident toina thokli ka hena jangla gari thawbadagi su accident toina thokna nabagi maram oiri haina Usman Buzdar na makhatana phongdorakhe Nagala marom da Afghanistan laingana lokiba firep laibak thibani Pakistan Pakistan leiba Afghan ambassador gi masanupi masa khangdaba sina kidrip tawdun ot nairaga thadora khraba matong Afghan government Pakistan leiba makoi ki ambassador amadi atopa senior diplomat sing lakthongna ba firep lokhiba do yamna ba laibak thibani ana Pakistan phongdorakhiba loina Afghan government lokhiba firep amuk khanna kanthana ba taksin khre aire hiramasi mari leina Pakistan ki prime minister Imran Khan phongdokhiba da Pakistan leiba Afghanistan ki ambassador Nazibullah Ali Khil unaduna hiramasi ki matang hori chana khre thawdoga do Pakistan yamna haksin loba loina awang ba thaki committee ama semduna thigat bagi thabak sathaba hawkhre Maragasida Afghan government na Pakistan leiba ambassador amadi senior diplomat sing lauthongna ba hona rakhiba asi yamna bak laibak thiba thong amane Pakistan leiba Afghan embassy ki staff khudimakta Pakistan government ahen ba security sing pi ki ba loina makoi ki section thorang ki thabak sing hanadagi hena kansinan kre athuma tamda mara leiba sing phaduna serak pi gani haire makha tarakpa atopa pau amadaso China ga ungkhotna ba charakta US na Indo Pacific ta F-22 fighter jet sing thajin kre China gong khuna ba charaka sida US na F-22 stealth fighter jet sing Western Pacific ki sarukta exercise bangthokna na pathajin kre ana official report amada phangdoragle malim gi ona khwaidagi advanced war F-22 rafter fighter jet sing Indo Pacific region da thajin khiba asi China da akan ba paujel piba oina su unare saliba tha asida Guam amadi Tinian Island da pangthokadaba Operation Pacific Iron 2021 exercise the saruk jana bagi damakta F-22 fighter jet singa 2000 kibane Hawaii Air National Guard tagi F-22 fighter jet kun gamangharam hiana thakre Alaska dalaiba Ilmendop Research Sun base the thongkre haina Hawaii dalaiba Pacific Air Force ki warol amana phangdoragle Pacific Air Force ki commander General Ken Wilbergs haikibada Pacific Air Force ki area operations chathana bagi damakta Masing jamlaba F-22 rafter jet sing sinabasi mamangda amukta thokidre malim gi ona khwaidagi hena advanced war F-22 fighter jet asi 5th generation combat jet ne irai numita US government Hong Kong gi business advisory ama issue tawkhibada hojik khudong thingai wariba company singda warning tawkhi masina business ta chauna akaiba thogan bagal loinana Hong Kong da operate toriba individual singda akaiba thogan gani aire China na Taiwan da masing jangloba fighter jet sing thajin dun aki tujung ba piriba thong sing thengna da blokolak ba khongtang gi saruk oina US na khwaidi khen advance or ba fighter jet sing du thajin khibani aire none da landslide thokre railway ki thabak suba chinmi ahum laikhom layang no phumchin dun sire
ngasi nong tilpung ani minute jangkhairum tabada None district ki manung chanba khongsang amasung thingho ki marakta chauna landslide thokpada North East Frontier Railway Jiribam Imphal project ki thabak suba Treveni company ki box culvert semba yawba sinmi ahum jochai marakta laihom lainang na phumjin khraba matung sina phangle Pausen hai nungba police station ki manung chatna NF Railway Jiribam Imphal ki bridge number 65 manakta box culvert chana ba honari pa mafam amada Level clip tagdok adu thokibane tagdok thokpam adu nungba police station dagi awang da kilometer tara mangarum lapada leibane ikhan khangau dana thokpa landslide ki amot akai singna mafam adu da thabak suba sinbi ahum phumjan ke pawadu phangbaga kodakta manak nakpada leiba CRPF ki kangmuna rescue operation chathadu lekhom lainang na phumjan graba sinmi sing adu kanana bahona ki adu sinbi ahum adu asi bhaksang oina phangki aire leikhiraba sinmi sing adu di West Bengal gi Haura district ki manung chanba Nabhonari Tala First Bailen dagi Kartik Mandal sahini pukataro Abogba Bon Bihari Mandal Assam gi Nagaon gi Uttar Barbil Santipur dagi Munu Rabha sahikun ga mathoi apokpa Sandrakan Rabha amsung Assam gi Nagaon gi Uttar Barbil Santipur Makta dagi Dip Rabha sahi taragani phan apokpa Ghana Kant Rabha kawe asi baksang sin lokotuna nungba police station da postmortem gi mak thamle haire Amromda au giben midang dagi leptan nu chuban dong na maram waraga None amasung Tamenglong district ki mafam adai da su landslide kya thokle aire izai irang barak makru amasung laim tak turel gi sing imai khudong thiba thak tagi hena sele aire makha tarakpa atopa pau amadana Uttarakhand Himachal Pradesh da akan banong churpa jai haina red alert lau thokre Himachal Pradesh ki tongan ba mafam sing amasung Uttarakhand ki district taraga humdoida mayai werup tauba changdagi ka hena kan ba mongda nong tarakpa jai aibage red alert lau thokre lagle ba pung humpudrani thoigi manungda mayai webedagi ka hena kan ba nong tarakari hen state disaster response force na Uttarakhand ki wena alert lau thokre state asigi Uttarakhand si district tangarang dagi akhak araw ko loinana akan ba mongda nong taba haukre braja tarakpa ki mioi ahum su ngarang sikhi Mande kungang da braja tarakpadagi mioi sing adu laikhidabani haina SDRF ki inspector Gagdangba Prasad na Aziz da phokdoke State adu ki tongan ba mafam sing da standby wena SDRF ki team kunipan chai thuktana section tharong lokot kre thorang adu SDRF ki chief Navdin Singh Prasad na thokiba order amagi matungi na paikhet kibane aroi beda content sing asigi maru eba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yang video punamak pathaga sari channel asana tumda kanarabadi subscribe tawbi driverson subscribe tawbi rombolina like and share tawbi sukawi gunu punamak po amuka na thaga sari